Constitution PIBA political amasung executive autonomy PHAOBA NGAKPA NGAMDRABA Manipur Leingakna Matou Karamna Meeyam Ngak Sengadouribano HAINA Lok Sabha gi MP Dr. ANGOMCHA BIMOL AKOIJAM na HANGLAKLI Manipur da hauzik wariba PIBA masiga mari lainana Hindustan Times kumkum chadhana lauba akhanaba interview amada wafam masi phongdokladuna MP BIMOL AKOIJAM na hai Chief Minister N Birena Luchingba Leingak asida Prime Minister Narendra Modi gi government asina dictate tawbagi achauba mamitai Manipur gi Chief Minister N Biren masamak na su makhong makhut punsinbaga chakmana re haiba wafam phongdokpa lekhrei masina takpadi center na state government ki autonomy ase leitabagum khalle haibani asigumba fiba masida state government ase miyam gi damak thauna leina lepangamdrei Center na Manipur government ki thabak thorom sing da khud thingzilabasu Chief Minister amadi Cabinet Minister sing na madugi mayokta lepkhat pangamte fiba masi yamna haksinba problem ni masina constitution gi structure manung da leiba center amasung state government ani gi mari asi lauthokibagi fiba mamada thamlei oirakli ba fiba masina Manipur government asi mamingi oina adumak thamlaga union government ki aningba apamba tawraga leide haina mahakna makha takhi